CM Khemchand Delhi gidamak Imphal thadokkhre MLA Bungjagin Balte leikidabagi awawa phongdokhre Thanglon Assembly Constituency ki MLA Bungjagin Balte leikidre hairuruba matungda mihun leiri amuk hainarakpadagi lainga ki oiba thawak thorum sing makha sathabo oina Chief Minister Khemchand Delhi gidamak Imphal thadokkhre mahang Imphal thadoklamdaida MLA asi leikidre haina confirm torakpadagi awawa phongdokpagi message amasu thadorakre pausin makha tana hai Chief Minister Y Khemchand mahaki Secretary amasung atofo official amaga makoi ohum ngasi nungthil pung ohum tabad Imphal thadokki handaki Chief Minister gi khongsit asi khwaidagi thabak yamu oigedori Union Home Minister Amit Shah unabata natana atai minister mayam amasu mahakna mathang unagador besing adugi manungda Defense Minister Rajnath Singha Union Transport and Highways Minister Nitin Gadkari BJP gi National President Nitin Nabin amasung atai functionary kaya su khongsit asida unagani mahak tha asigi kunhumdoida Imphal da halakpa yai mahak nek halakpaga laingak thokani hairi amaromda CM na thadorpa awaba phongdopagi cherol amada hairibana leikidraba MLA Balte miyamgi mihut oina oibata natana punsi supa Manipur chakun anaba thorang kaya lokutuna lakiba luchingbani mahakna sokthabana aidana miyoi kayagi punsida ahongbu puraknaba honadun laki mahakumba luchingba ama leikidaba haibasi imong manung amasung Thanlon Assembly Constituency ki khak natana Manipur pumbagi achouba mangjaba amani buksel sengba amasung miyamgi yaifubata khanba luchingba ama mangjare hairi